Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi love requite Nungcthoi subatangka Koglin phabada athoi bina mukon silaktuna Dada asingmani ayumda leiba ngamlaroi mama papa na nusibidre ise Athoi adumai tawganu aduni hena khudung thigani Dada ai kemta khangdi nangi manakta leiningi Leirisidi Adu haibanate Hoise adugidi yam wali nangi larik tambasi loidri yum palaga larik tambadu kaidro Dada ibani gise amuk hanjinaraba Hoi hanjinarabani Dada nangbu yam nungshi Dada aisu dada bu nungshi ado ai ngasi chakamda charakti Ngasai dudi hairo yadro Koglin phaba thoibigi makhutu paishiladuna Lao kai no charose nasado uhan beyadi Gari da kakaleduna seat belt do fazin biduna gari thoraga halai gari thona thoibidi yenglubada tumna galerambada gari du tapna nakanamada thaidok laga khamleduna seat maningdi yarakliba phi machado lamduna sukchin biduna nungsiba maithongdo yengjari yengna chenthari birang masu nanghoroi matagumna flashback Dada nangai nungsibra Nungsibe natro nangna lao haiba mafamsida aina laklibase adu dada hayengse imanabi miyam pungani adu dai siyawge Hoi yawo Dada siyawdini aidi yawregeda ima sana be henjile aduna Athoi koklengi wahaida khangsaw sawre Yareda wathi donganglanu nangna tadi leitraba nomata fazana unaba sufangde Yare adumai tawdana dada se imanabi singi mamangda unaba fangde ai chale Athoi bi hanna fabu yenglamdana chatkibadu yenghori Jerak aduda magi phone gi ring ama lakpada manglamba manglana desu mangfaunore nakanda leiriba phone da call lakpada karidagi kumtharidana receive tawi Hello Oh aise thabam chali Oh fare adudi ai lakna tawragi Good okay Phone da thamkraba matungda garida muka khalakpada Athoi bi tum hogalaga leirami Hogalaba Aise kamaina tungkrino gyan tahaudre kaitano lerishiba Sorok mataidani tu asigi restaurant asida achapu chawrasi Asumna pak tokshiramduna restaurant adura changsilaktuna chana order tawkhre Makoi anigi matawda restaurant da leiramba misingna loini yengnarakpada Athoi bi di harauzari Koglin phabadi phone da lakliba message singdo paduna kaino khara iri Koglin phabagi matawda thoibi nofit tawna Dada kana ga wari sanarino Aigi thabaki wari nida file khar tharakpa adu yengmani Ado koni yengoba mina dada da muni yenglakpase sum aingonde attention pibidaba maleba Koglin phaba athaibigi makutu da haifet paisilaga Hoi ado charaga ningimda thinbirage Kaigino dada se thabak chile adunani Janaba supuraktuna thoibidi chari aduga koklin phabadi chabagi mahutta tharakliba message sing aduri yengli magi mataw aduda Dada kaidorage charo nanganum charo ai chaningre Tharakliba message amadi tawrakliba phone aduna adum khangle emergency ni haiba adubu athoibi yawribanina karamnadi chatluni adubu chatabadi yaraktre Somdari athoibi miyam sing adugi mamangda tapli chari nahan kai chabadagi ngasine hena tapna chakre magi maw aduda Athoi kayage dada se thabam leri nang yaradi thuna chagera Dada kamain thuna chadorige Phari nadum chawro ai nangbu lobla halagi Wai ase hairamnaga koklen phaba thuna thokiduna kari thauraga chatkibada yenghori athoibi Koglin phaba gari thona amarda message thaki amarsu thauza galoinana film yengi message ama lakpada yenglui message adu urabada machindu solai film nungarakanda ba piili kari tawre Sarna bale restaurant da chatloi nupi ama leramgani aduda mayumda thilu choi Hojiglo haise mani dana As film sisu nungarakanda nangonda harakpanina nangun chatlo aidi film yenghoragi Nang siningra Sigira hingira ai khangdi nangonda harakpani nang adum chalo Amar sounding na Kaido chatoino chalo aisu
Somdana abi hoi kangbu disu children home dagi halaklaga hospital da punna lakle. Boris sumatanta laibaga kaadada TV tharaga yengli SC ga tharaga nurse amani na changsilaga BP check stauri. Nurse ani disu mathau loiraga thokre abi hoi su gari park tawshilamnaga punna manungda changsila e premna. Ningthou nanai sing lakchari amta changjarke. Changbiro idairemsa kari paulere changbiro. Josna mo Wari taningre oibo kanadi estaro sabdalore. Thari se namitu udro. 24 singdi 14 dara kanam tharo. Aise nari haise kaubirabo. Tomtin famlambadagi hogatladuna table dalariba SC remote lauraduna khara imthahanduna phone dolokthokna metli. Leisnaga bega chanaba semdi ngasai homda charaklabasu Boriski yingnaga semli bani. Leisna achapot semne semna. Mama diude chatkraba. Chatkre. Papa do business ki trip chatni adugi matungi nakre. Kaigi nangi nanakta lege leitadana. Hoi pado aidong na mamit ngawi adunani. Tomthin na mo. Hoi haizilu. Lao he charse chaklamani adre. Prem na mo. Hoi ngasai dagi hondana chabada horena puk nungaitena amta nambiyu na harakan ko. Aidi haiduni. Boris na mo. Yare taningre abe sembalurabo. Loire charase ngasai su fazanam ta chade. Leisna na mo. Spoon da piro abe amase amta inbiru kige. Josna. Indrasu dum chazani. Boris Jos da paira. Ho birthday boy aise nari bani ko tu khud ka se drip ka pi sura. Nangna de hai ki dene chab se pulap chamina se haibani. Hoi bungo aido hogat pangam jadribido. Leisna no fit tawna Boriski manak laklaga achapot inbiri chab thakpagi maridi sokpana tabanina. How kredon thongna sa. How bani adubadi 5 star ga chaponi dana. Chalo ada kai dagi 5 star hotel gi na hawdino mi itune inbi bagi hawrini. Leisna pairap tawna. Hoi yare khadang du lepo taningre anaba mandre. Aina yana kai da haikrage. Ho ngasai dagi ama tawre ainare yam paktre. Paktradi chaklama mani se chasilo. Leisna makuttage spoon da muladuna achapoto inbiri. How bro? Leisna hoi haibagumna mangakhai Boris nok fit tawna. Aina inbi bagini hawrido. Ado changsilo wa ma haigiba. Mi leri sugudro. Udringaida wa ma haigiba. Leisna kitang changsili. Yade kra changsilo. Amuksu kitang changsili. Yarabo. Yade. Khangaudi makuto pairaga manakta chingsilaga. Siyori yare. Boris nungsina Leisnagi mamaida papi tawri. Tomtina chapo charambadagi mamaido nun khalakpada tawnariba mawng aduda. Aibu thokawuna faroidrane swaise romantic kanna oikhalakpasu yauri. Mamai singse saun mamai loina panaraba male. Boris Leisna khangbai lakpai fatfat handoknei. Leisna di kaibane lore Boris suni adubui kai khangdagi. Kanana itay nauli yung lahage, yung ningdragadi layriba padarse kumjalage. Taribran pi padarse amta kumjalo, chakhan yamta. Yari ang wari ko, oi khare. Leisna tuna hogaladuna mayam layriba may kayda changsinduna achapot chaba yaksili, prem su chana. Atoy bihoy gati na ba minado mauni na hairine, mina. Adubu kamay tawrino, class kaya wala kidre. Hoy, adumay haini, may nupaga terroristore ga laybani haibra. Machanupa masu layraba maline. Leisna kon kalap na. Aduga mana leisabi saraga layrinine mama idu kai giti leite. Josna mo leisabi sagira sarogira kaisu kaidreni. Adu mana tawriba kapto adugi wanida. Josna hairido abina mukham lai. Aduna re khangde ngasai minado imana call tawre. Tomtin ising thaklambani hairikliba waduda khangaudana machindagi singdo kanthore. Kamaina nangdi number leina bro. Leina dida
ꯑꯥꯏꯖꯤꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯍꯥꯏꯔꯤ ꯃꯥꯏꯗꯣ ꯑꯁꯦꯡꯕ ꯃꯥꯟꯗ꯭ꯔꯣ ꯀꯩꯒꯤ ꯍꯦꯜꯞꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯑꯩꯅ ꯍꯌꯦꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯑꯊꯤ ꯑꯊꯤꯕ ꯀꯃꯦꯟꯠꯁꯤꯡꯗꯣ ꯇꯥꯔꯒ ꯂꯥꯛꯄꯁꯨ ꯉꯝꯂꯔꯣꯏ ꯍꯌꯦꯡ ꯃꯥꯛ ꯂꯥꯛꯑꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯅ ꯃꯥꯁꯦ ꯀꯔꯤꯅꯣꯝꯗꯤ ꯇꯧꯕꯤꯔꯅꯤ ꯁꯣꯝꯗꯅ ꯔꯥꯅꯤꯁꯨ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥ ꯂꯥꯛꯂꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯔꯤꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯝꯃꯤꯅꯦ ꯈꯪꯗꯦꯗ ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯔꯤ ꯇꯝꯂꯤꯒꯦ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯁꯤꯜꯂꯦ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯁꯤꯗ ꯇꯧꯔꯣ ꯑꯥꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ US ꯄꯥꯈꯪ luhongkradi pakhale aduna sida tawrona kaida purino gastroenterology center da pubani chief surgeon oina adidi tan chap chari mania cancer hospital se doctor kharawal ena haibani sida ta honsi hoi hoi yai nangna noi ibungo da khara hairo aduga rani aidi noi ibungo koklen phabase onthokna nuksikre iya dam oiningi oithok laga loire adubu kaida uige aduda pawdaga yaurukliba noi ibungoga nupi amaga adudi kashum natida ibungoda koitan tanaba ngangni aduda hena khanjilunu adu ibimadi yumda dum leire hoi leiri khangde da tawshi kandi magi resume do piro hayu ayangang singdane hanglaga thajingi hoi ado karam kanda ibungo se unaba phangani khangde bema magi thabak se nongdam naidi ngarang dagi thabak chilena mayumda leironi na chatkre adudi angang ani se blinded to hanbana fatro hoine ado angang dugi photo do thajilo oingonda yenglagi hekta taw hairagi nangsu nachanupi da hairo hoi hagi ado nangsu ichanupi do khnau ko noma punna chak charaga loiredana angang khaidi ude kai chatkrage mapong numit ena children home da chatluni na chatkibani phare dudi ai horen whatsapp ta ichanupi gi photo da tharaklage aina tharaktrasu IG gi mingdo memi thauna haina leibani aduda hek changlagi yengluko rani su phone do puthokduna IG da changsilagi yengi mathang photo singdu yengna masaksidi onthokna nuksikhreda doctor maline kerakpadidi model ga mali aduga kapa photo sidadi kanade si ma oirage ado angang sibu khangna chana baga leibro leiti hoi hanabudi leiramena hai adubu yam kuina nuksinaramde na hai oh aduri tan chap chare ngai ko ai phone tawge rani koklen phabagi da phone tawbada off direct labada amarda call tawrakli tawbatabu phone dudi chatre koklen phabana phone tawrakli ni pakhatna do not disturb thamjin khrabani jitsu makha da kumtharakpada sanahal poche yomduna tholakpada sanahal na sauningna moi ba nungai na lebi horo ai di chatlani ipam da leirogi tha amagi matungda ai buloba laktrabadi nervous torsi jitsu thawa sadana au yaye torsi nangni yumsida khong thangdokrabadi ai amukhana lawba laoi nangna pamliba darbasu aina tawgani sanahal mapurai babu khamna ba hayrakpani adubu mapurai bagi wahaida thamoida propok chakna sofa da tumina famningai cherak aduda jitsu sangsilaklaga nana mafam sidagi chatkrabadi noina aigi mingda lawruba loan singse singadabani singdrabadi ne nakhoi ani da aina case torkani karigumba case se pamdrabadi gims de leiduna nupi moibagi thoram pumba tawgadabani karamba pamge sana haltumina lei wa kumlaktrabada chit khanglaw lawre e karamba pamge habne sana hal khangboi lakpoi moi bana habin jarage yumgi thabak tawbado ai tawjarage nachanupi na karai da chatkiba mama nabida aina chatkibani hauji pung kya tarage sana halwal da thetiba gari du yengladuna pung manga tasingre nachanupi na chatkribado kaidani haramge madudi ai hangaudre karigi hangdriba moiba ai hanglage jit famlambadagi thuna hawgalaga thokibada sanahal sor sangna holaduna lehauri pukti yepliba phone do puthokladuna machanupi da call tawjai adu pairaktrabada masado pakhatpada lori phone tawringai cheraktuda jit amus changsilaklaga karigumba nachanupi do chenba chongba thoklabadi ma punsigi aina lokhatkani haibagi asadi thadoyu aduga imung manung chairiba madi dining hall da chahawi memse loishingadabani sanahal kumbadi ngamdri mapurebagi matawda phone tawbasu lepanate athoi bisu mana chariba singdo loisiladuna
restaurant adudagi thoklaktuna koklen phabada call tawjai adumakpu phone dudi off laikre mama gi miss call lerambadura call back tawshili sana halsu chairiba mayamdo loishinna nahan kai tawdaba mapurebagi matawduda manglibani call lakpaduda khangpre khangna pairamba kondo khangtha thadabada pairamba glass to kai tuna khungat ke tawbada isinga paibaga glass to pairubada makutta yatkibaduda as ayuma makutta isingda hamna lakliba call da paikatli hello bema kaida lege nangbo kari torgi ma bema nang yumda thuna hello napana chaibadi yadre kai gi chairino mana oktaga imada chaibi yabra hey thuna hello pung taruk tadringai dane natradi ima se soidana sirani sana halna hairakli bawadu da pakatna athoi bisu arakpa line amada tongladina mayumda halai asuk kuina bus ta chattabani adubu kep kawgadabasu kuina changna dawba oibana bus ta halai pung taruk tagadaba minute mari watlingai da imungda thuna mama bu kawduna chensilai mama kari torage kutuna kari toraba kaigino mane kaibu asgam olisibo hey ekoina tumina lawruba lon mayamdo ngasidi sabak pa ine athoi bingakna kamai tawdibe dude ma moida leirose bema madu yade ai madu hek tawbadane yamlaba lon mayamse ithandana singduini aduna madu tawba yade athoi bi khanglaw lawra e karigi yadaba mana matu mukoi bari yaraga imana ipamda chape yadaba lon mayamdo aikoina singani hayo jaslo sana hal pakana bema madu yade karamna du kyamba seldo aikoina singduino ai gati leite ibani na sajiluba sana singduna konaroi adugi sarukne chairiba mayam se losinsi natradi jitsu pudo hangdoktuna file khara thirubada file ama che chang khara yauraga leirambadu hanglaga yinglubada jit kokchawi kai sana sabagi receipt ngata oirambada amadi fi yawba upu singdo amuk faklubada mamal yamlaba phanek phi mayam leirambadudha jit khara sauningna leirambani adubu pochai singdu urubadagi amukke hena achakpa maida gi haibagumna thokrabada thuna kadagi thoklaklaga sana halbu khangkau korokpada mama machadu khangpre khangi somdana koklen phaba hairakliba mafam aduda gari thauraga lakli matamdu ya changlakpagi mamli tawraklabani Kudangi gari duri yenglubada pung taruk taramdore phone duri off tawshilaga gari manungda yahorabani Thuna makoina leiriba mafam aduda changsilaktuna Hoju phaba marol chumdri sir phuba yabdi fore tawbatabu marol chumu habdi yadre Phare aduri puthoro ngahaki matungda miyoi mari puthorakli mamit makut punsingduna koklen phabasu hanglaga leiriba chairda famladuna mamit makut singdo lakthoklo haiduna sign tawraduna lakthokhali mamit singdo laktholakpada koklen phaba famlaga leirambada karimnaba minok amaga loinana Mr. Koklen phaba nang oire ai su khalini ai fari se nangna dum oiramgani haiba natrane Mr. Koklen kamdauri nungaribo waine khuru khudak kunbase cherama puro famgini he Koklen phaba wahi amata khumdana nganglakli manupa atuda chuba metlaga hairakliba wada tari kai kanduno nangna I faraga nangna khalise ai se faraga nangna gyan tahanbaduneba natrane pamise adu sharu paisa kaya no piragi loshinarse aduga aigi karbarde yettanaba tha kudingi crore anidi pige haibabu Koklen phaba haugaladuna nupa amada ingit tawkhiduna siriba gari da lokthokduna pishilaktuna magi mi aduna chai ama paribadu piro haibdona sign tawri nupa du su chai adu piraklabada safukana nupa du kalli nupa du ayo fawba haidana noktana khangli atai singna phubada su chaina fawkidabani Koklen phabana furaba phawba noklaga lairibadudha Koklen hena sauningkiduna hanjinna chaina kalli Mr. Koklen ai fubada warabo ngaiak leradi aigi partner laani kemta khalunu aduga aibuna thadokpa natrane hauzik countdown tawrage 1 2 3 4 5 6 7 8 9 and 10 Makoina leiriba mafamdo thong hangdoraktuna nomai makol taraklabada leiriba bodyguard singsu nakandagi nomai satoknaraktuna Koklen phababu sokdana bahaidana kupna senaraga leikre
Changsilakliba nupaduda koklen phaba mamit kuptana ngakpa amaga loinana yengli.